ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯗꯣꯂꯤ ꯍꯨꯏꯗ꯭ꯔꯣꯝ ꯏꯆꯜ ꯑꯁꯤꯅ ꯍꯥꯞꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯏꯆꯜ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯈꯔꯁꯨ ꯇꯦꯜꯂꯦ꯫ ꯑꯗꯨꯅ ꯋꯥꯔꯤꯁꯤꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯄꯥꯊꯣꯛꯆꯔꯛꯇ꯭ꯔꯤꯉꯩ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤꯅ ꯍꯥꯟꯅ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ 6 ꯀꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯒ ꯁꯨꯃꯥꯡꯁꯨ ꯌꯥꯝꯅ ꯅꯛꯅꯅ ꯄꯨꯜꯂꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯊꯣꯡꯅꯥꯎ ꯑꯃꯁꯨ ꯐꯥꯜꯂꯤ꯫ ꯏꯃꯨꯡꯗꯨꯒꯤ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤ 3 ꯁꯨꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯅꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯄꯥꯜꯂꯤꯕꯗꯨ꯫ ꯑꯩꯈꯣꯏ ꯕꯣꯕꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯌꯨꯝꯐꯝ ꯑꯁꯤ ꯊꯥꯏꯅꯗꯒꯤ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯨ ꯑꯗꯨꯝ ꯆꯥꯎꯏ꯫ ꯃꯍꯥꯗꯦꯕꯒꯤ ꯂꯥꯏꯁꯪ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ꯫ ꯃꯗꯨ ꯕꯣꯕꯣꯛꯅ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯅꯤꯡꯖꯩ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯃꯃꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ꯫ ꯕꯣꯕꯣꯛꯇꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩ꯫ ꯃꯗꯨꯗ ꯑꯩꯅ ꯅꯨꯃꯤꯠ ꯇꯥꯔꯛꯑꯦ ꯂꯥꯏꯗꯨꯛ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯇꯧꯔꯤꯉꯩ ꯌꯨꯝꯊꯪꯅꯕꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯄꯥꯟꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯃꯤ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕꯅ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯏꯆꯦꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯤꯆꯦ ꯀꯦꯕꯤ ꯀꯦꯕꯤ ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯍꯥꯛꯇꯨꯅꯗꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯀꯣꯟꯅ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯑꯥꯗꯒꯤꯁꯤꯕꯨ ꯆꯤꯆꯦ ꯀꯦꯕꯤ ꯅꯠꯇ꯭ꯔꯅꯦ? ꯑꯗꯨꯒ ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯀꯧꯕꯁꯤꯗ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ? ꯃꯥꯅꯤꯗ ꯆꯤꯆꯦ ꯀꯦꯕꯤꯅꯤꯗ ꯍꯥꯏꯗꯅ ꯑꯩꯅ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯆꯦꯞꯊꯔꯒ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯁꯜꯂꯨꯕꯗ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕꯗꯣ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗ ꯇꯥꯕ ꯃꯃꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯗꯨꯒꯤ ꯍꯧꯔꯛꯐꯝꯁꯤꯅ ꯀꯗꯥꯏꯗꯒꯤ ꯇꯥꯔꯛꯏꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯂꯥꯏꯗꯨꯛ ꯊꯥꯔꯝꯃꯒ ꯏꯃꯨꯡꯗ ꯑꯩꯁꯦ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯕꯣꯕꯣꯛꯅꯁꯨ ꯑꯩꯅ ꯄꯥꯈꯠꯅ ꯆꯦꯟꯁꯜꯂꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯏꯁꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯜꯂꯛꯏꯗꯨꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯕꯣꯕꯣꯛ ꯀꯩꯁꯨ ꯇꯧꯗꯦꯅ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯝꯐꯝꯁꯤꯁꯨ ꯃꯣꯏꯒꯤ ꯊꯣꯡꯅꯥꯎꯗꯨꯒ ꯃꯤꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯇꯥꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯣꯏꯒꯤ ꯊꯣꯡꯅꯥꯎꯗꯨ ꯌꯦꯡꯕ ꯀꯤꯕꯗꯒꯤ ꯃꯣꯟꯅ ꯈꯨꯝꯃꯒ ꯑꯩꯁꯦ ꯇꯨꯝꯃꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯩꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯁꯨꯃꯥꯡꯗꯣ ꯂꯥꯜꯂꯒ ꯆꯠꯂꯒ ꯁꯣꯔꯣꯛꯇꯒꯤ ꯃꯣꯏꯒꯤ ꯊꯣꯡꯅꯥꯎꯗꯨ ꯃꯗꯨ ꯍꯦꯛ ꯏꯁꯥꯗ ꯑꯀꯤꯕꯁꯤ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯁꯥꯏꯀꯜꯁꯤ ꯃꯤꯅ ꯊꯧꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯛꯄꯗꯒꯤ ꯕꯕꯥꯁꯨ ꯀꯩꯅꯣ ꯃꯈꯣꯟꯁꯤꯕꯨ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯔꯤ ꯃꯈꯣꯟꯅꯣ ꯍꯥꯏꯗꯅ ꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗ ꯁꯥꯏꯀꯜ ꯑꯗꯨ ꯃꯆꯤ ꯂꯦꯡꯉꯝꯗꯦ꯫ ꯁꯨꯃꯥꯡꯗꯨꯁꯨ ꯃꯩꯕꯨꯗꯤ ꯊꯥꯜꯂꯤ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯉꯥꯟꯕ ꯃꯩꯉꯥꯟꯗꯤ ꯑꯣꯏꯗꯦ꯫ ꯃꯝꯂꯤꯗꯤ ꯑꯗꯨꯝ ꯇꯧꯏ꯫ ꯀꯣꯟꯅ ꯕꯕꯥꯅ ꯇꯨꯝꯃꯒꯦ ꯑꯃꯨꯛ ꯇꯧꯔꯛꯄꯗ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯕꯕꯥꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯁꯥꯏꯀꯜ ꯃꯄꯥꯗꯨꯗ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯆꯪꯈꯤ꯫ ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯄꯒ ꯌꯦꯡꯉꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯕ ꯑꯗꯨꯝ ꯆꯪꯁꯟꯈꯤ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯨꯝꯊꯪꯅꯕꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯃꯤꯠꯁꯤꯅ ꯌꯦꯡꯊꯣꯛꯎꯕꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯃꯄꯥꯟꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯀꯟꯅ ꯂꯥꯎꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯑꯩꯅ ꯕꯕꯥ ꯃꯣꯏꯒꯤ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯀꯔꯤꯅꯣꯃ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯏꯕꯦꯝꯃ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯕꯕꯥꯒ ꯑꯩꯒ ꯆꯪꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯃꯤꯉꯣꯟꯗ ꯌꯣꯟꯕ ꯀꯨꯏꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯈꯣꯏ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯌꯨꯝꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯗꯐꯥꯎ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯣꯏꯁꯦ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯦꯛ ꯎꯕꯗ ꯄꯨꯡꯀꯤꯗ ꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯟꯕ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯃꯣꯏ ꯆꯠꯂꯝꯗꯥꯏꯗ ꯂꯣꯟꯁꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯃꯗꯤ ꯐꯔꯦꯗ ꯍꯥꯏꯗꯅ ꯑꯩꯁꯨ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥꯁꯦ ꯊꯦꯡꯉꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯑꯝꯈꯤꯗꯦ꯫ ꯏꯅꯥꯎꯅꯨꯄꯥꯗꯁꯨ ꯕꯕꯥꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯐꯣꯟ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯕꯗ ꯏꯅꯥꯎꯅꯨꯄꯥꯅ ꯕꯕꯥꯗꯣ ꯐꯣꯟ ꯇꯧꯕ ꯄꯥꯏꯈꯠꯂꯛꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯕꯕꯥ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯎꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯔꯤ ꯑꯩ ꯊꯣꯛꯄ ꯌꯥꯔꯣꯏ ꯏꯆꯦ ꯅꯪ ꯑꯗꯨꯝ ꯊꯣꯛꯎꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯉꯥꯡꯅ ꯌꯥꯗ꯭ꯔꯁꯤꯕꯨ ꯍꯥꯏꯗꯅ ꯏꯇꯣꯝꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯕꯕꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯅ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯅ ꯎ ꯋꯥꯒꯤ ꯃꯃꯤꯁꯦ ꯃꯈꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯩꯅ ꯁꯨꯝ ꯕꯕꯥ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯌꯨꯝꯊꯪꯅꯕꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ
ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯃꯤꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯛꯄꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯇꯨꯡꯁꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯉꯨꯕꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯃꯅꯨꯡꯗ ꯃꯤꯒꯤ ꯀꯣꯛ ꯃꯃꯤ ꯑꯃ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯕꯗꯨ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯎꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯕꯁꯤ ꯀꯤꯖꯔꯝꯃꯤ꯫ ꯀꯤꯖꯃꯟꯗꯅ ꯏꯅꯥꯎꯅꯨꯄꯥꯗꯨ ꯑꯣꯏꯅ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯄꯒ ꯀꯧꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯪ ꯆꯤꯆꯦꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯀꯧꯏ꯫ ꯃꯗꯨꯗ ꯃꯥꯁꯨ ꯏꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯔꯛꯈꯤ꯫ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯈꯣꯡꯐꯝꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯕꯥꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯉꯛꯄ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯕꯕꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯑꯩꯁꯨ ꯀꯤꯕꯗꯨ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯦꯝꯃ ꯏꯆꯥ ꯇꯣꯝꯕꯤ ꯕꯕꯥ ꯉꯥꯏꯔꯝꯃꯤꯔꯣ ꯕꯕꯥ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯅꯣꯏꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯆꯥꯔꯦ ꯀꯩꯗꯧꯕꯒꯤ ꯊꯦꯡꯉꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯊꯕꯛꯅꯤꯗꯅ ꯏꯄꯥꯅ ꯆꯠꯂꯤꯁꯤ ꯊꯕꯛꯄꯨ ꯇꯝꯕ ꯉꯝꯕ꯭ꯔꯅꯦ? ꯑꯗꯨ ꯀꯩꯅꯣ ꯅꯪꯅ ꯃꯆꯤ ꯂꯦꯡꯗꯉꯩ ꯑꯗꯨꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯕꯕꯥ ꯑꯩꯒꯤ ꯇꯨꯡꯗ ꯀꯩ ꯎꯒꯦ ꯌꯦꯡꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯣ ꯍꯧꯔꯕ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯃꯨꯛꯇꯒ ꯃꯨꯟꯅ ꯌꯦꯡꯕꯗ ꯀꯔꯤ ꯂꯩꯒꯦꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯀꯔꯤ ꯎꯔꯕꯅꯣ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯇꯨꯡꯗ ꯀꯔꯤꯅꯣꯃ ꯎꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠꯇꯪ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯃꯟꯈꯤꯗꯨꯅ ꯃꯥꯏꯁꯤꯅ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯑꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯉꯨꯕꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯟꯁꯤꯟꯈꯤꯕꯗꯨ ꯑꯩꯁꯨ ꯎꯍꯧꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯈꯪꯉꯕ ꯃꯥꯜꯂꯤ ꯑꯩ ꯀꯤꯗꯅꯕ꯫ ꯏꯕꯦꯝꯃ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯎꯔꯤꯗꯤ? ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯠ ꯁꯝꯕꯤꯔꯒ ꯏꯃꯨꯡꯗ ꯄꯨꯁꯟꯕꯤꯔꯝꯃꯤ꯫ ꯏꯃꯥꯒ ꯕꯣꯕꯣꯛꯀ ꯏꯅꯥꯎꯅꯨꯄꯥꯒꯅꯁꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ꯫ ꯑꯩꯅꯁꯨ ꯕꯕꯥꯗ ꯕꯕꯥ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯁꯨ ꯎꯍꯧꯏ꯫ ꯀꯩꯅꯣ ꯃꯣꯏꯒꯤ ꯌꯨꯝꯗ ꯇꯧꯔꯤꯁꯤ? ꯌꯨꯝ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯒꯦ ꯃꯣꯏꯗꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯗꯥꯏ꯫ ꯑꯗꯨꯒ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯑꯃꯕꯨ ꯃꯇꯣꯝꯗ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯆꯔꯛꯄ ꯌꯥꯕ꯭ꯔꯅꯦ ꯍꯥꯏꯗꯅ ꯀꯞꯄꯒ ꯕꯕꯥꯗ ꯍꯪꯉꯝꯃꯤ꯫ ꯀꯣꯟꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯆꯥꯛ ꯀꯤꯕ ꯐꯅꯕ ꯍꯧꯖꯤꯛ ꯕꯕꯥ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯨꯁꯣꯔ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯌꯥꯔꯦ ꯆꯪꯉꯨꯔꯅꯨ ꯑꯩꯗꯤ ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅ ꯕꯕꯥꯒ ꯑꯕꯣꯛꯀ ꯃꯄꯥꯟꯗ ꯊꯣꯡꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤ ꯌꯨꯝ ꯑꯗꯣꯝꯗ ꯑꯣꯜꯂꯒ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯌꯨꯝ ꯑꯗꯨ ꯇꯝꯅꯕꯒꯤ ꯃꯑꯣꯡꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯂꯩꯕ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯤꯅꯤꯟ ꯃꯈꯣꯟ ꯈꯔ ꯇꯥꯕ ꯐꯪꯉꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯌꯨꯝ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯃꯇꯝ ꯑꯅꯝꯕꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯅꯈꯣꯏ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ ꯅꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯒꯅ ꯕꯣꯕꯣꯛꯀ ꯊꯣꯛꯃꯤꯟꯅꯧ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯏꯅꯥꯎꯅꯨꯄꯥꯗ ꯑꯣꯏꯅ ꯗꯁꯥꯗꯨ ꯇꯥꯕ ꯅꯨꯃꯤꯠ ꯊꯣꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯀꯤꯔꯕꯅꯤꯅ ꯏꯁꯥ ꯏꯁꯥꯒꯤ ꯐꯃꯨꯡꯗ ꯐꯣꯟ ꯌꯦꯡꯉꯒ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯩꯁꯦ ꯉꯥꯏꯍꯥꯛ ꯃꯨꯠꯈꯤ꯫ ꯃꯩ ꯃꯨꯠꯄꯗꯨꯗ ꯏꯃꯨꯡꯁꯦ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯗꯨꯃꯥꯏꯅ ꯃꯩ ꯃꯨꯠꯅꯤ ꯈꯪꯗꯕꯅꯤꯅ ꯀꯦꯟꯗꯜꯁꯨ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯍꯧꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯂꯦꯝꯞꯁꯤꯡꯗꯨꯁꯨ ꯂꯩꯗꯤ ꯂꯩꯔꯒ ꯊꯝꯐꯝꯁꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯝꯗꯦ꯫ ꯏꯅꯥꯎꯅꯨꯄꯥꯗꯤ ꯃꯩ ꯃꯨꯠꯄꯗꯨꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗ ꯃꯄꯥꯟ ꯊꯣꯛꯎꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯈꯤ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯅꯔꯨꯕꯗ ꯏꯅꯥꯎꯅꯨꯄꯥꯗꯤ ꯃꯈꯥꯗ ꯎꯞꯄꯒ ꯇꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯅꯥꯔꯦ꯫ ꯈꯨꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯐꯥꯔꯛꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯏꯃꯨꯡꯗ ꯄꯨꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯔꯤꯕ ꯃꯈꯣꯡ ꯃꯄꯥꯗꯨꯗ ꯌꯦꯡꯉꯨꯕꯗ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯤ ꯑꯃꯅ ꯂꯤꯆꯩꯒꯨꯝꯕ ꯑꯃꯅ ꯀꯟꯈꯤꯕꯒꯤ ꯈꯥꯝꯇꯦꯛꯑꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯑꯀꯤꯕ ꯑꯃ ꯄꯣꯛꯅꯔꯝꯃꯤ꯫ ꯕꯣꯕꯣꯛꯁꯨ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯕꯣꯕꯣꯛꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯎꯠꯀꯨꯝꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯁꯛꯇꯤ ꯎꯗꯦ꯫ ꯃꯤ ꯈꯔ ꯒꯣꯡ ꯒꯣꯡ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯟ ꯈꯔ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯏꯁꯥꯗ ꯀꯤꯔꯝꯕꯁꯤꯡ ꯑꯗꯨ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯣꯕꯣꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯉꯥꯛꯄꯤꯔꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩꯁꯨ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯀꯣꯔꯣꯅꯥꯗ ꯏꯃꯨꯡ ꯑꯃ ꯇꯨꯝꯅ ꯂꯩꯈꯤꯗꯕ꯫
Warise aiga hek yumthangnaba imung amada thokiba thogdo amagi warini. Matam aduda laina laichat asina mioibagi punsi kaya ama amangata thohanki. Akoigi imungse khara wajai. Haibadi Imphal mayonda leijarabasu yumse cheki saba ngamamde. Yumthangnariba nagyata leiriba yumlo nariba yumsingdi paisa paiba ngaktani. Yum mathon wanga saba imung singni. Laina laichat asina tura tuna iramda masina naba siba yaungnarakpadagi. Akwai sumi su yumdagi mapanungban thokpasi seksana thoknarami. Maside na Hyderabad mayamna dum khangnaraba wafamni. Akwai yumna leiriba awang thangbagi yumlo nariba imungsi mapalamda makoise thaba engkhang tawduna leiba imungni. Nupani mak nupi thire masa su loina leire. Aduga amadi mapalamdadi leiraga japsaba kadai waidano haibase khangba ngamamde. Machi manaw anisigi manungda nupa hansidi magi matu masa puraga a mapalamda leikhre. Isam samna hairabada laina laichat aduna lakpagi matam aduda yum aduda leihuribasi nupa ani dubu hek pokpiba ahal hanubi amaga arapta thabak tawbudugi nupi angaga makhoi kharasini. Matamdudadi laina asna lakpada yumlonaba phaw kongnaba hangoinaba haiba matamduni. Aduga moidi paisaga khara paibaga ana makhoi chanaba chengchak angagi mathok taba polam charam sing asi loina lota leisalaga yumdagi mapan sukthok thorakhide. Akwai lekaisda su laina aduna narga sirakpa mi masingsi sum tamna yamsalakhi. Aduna akwai chu isada kiba mamam poknarami. Ai su matam aduda nupi thire. Aigi su ima baba loina suna leiri. Tawbuda boidi imungi mioi sing atei makoina mapan thokpa kirabasu aidi dum tanja yengaga thabake dum sathok chasin tawi. Madupa yungi baba imana engoda yamna ngangi. Aiche koche sali laina adu pusala ani makoi pakhale. Aduna satpadu salanu hairakhi. Aicho hal ngaktani haidana kaya manaramdi. Aduga idi amaromda yumdagi mapan thoktrabadi isa sing tara helaga loina siduribani. Numitoi se khara thenga yumda halai. Aduga hujiki yumthangnariba imungdu makoise lok yamna khuba makonse aina taramni. Wakanda so aina makoise po loina naraba zarani. Apikpa angang ase so ngarang nahandi numidang thengna kappa makhon yamna tai. Sangaga hek hangmuba so hujiki nungaiti makoina so khoi sanghaninga moya khoi chu changningdi. Luduri da matam se haidana sumaisi wakan tongna yumda sangai. Ai halakpadu daigi nupi so magi thokpa thaba ama tawraga yumda masu leirammi. Aduga mana so engonda sumna hairei. Laina se lairabadi nade hai aduna koidi laina sangaroi. Paisa paiba imung ani sidi ngarang nahandagi lokhuba makhon yamna tai. Moisibo naraba zarani hangai. Magi wafam aduda ina amu nangido phagini haibubo mina targadi nungsiraroi he. Haigumna moise naba yaurba male. Adunoi su mapanuban thokpado mark sama upaga tho. Akoidaga naragadi lainaga leitringai sida kuina nagadaba mande. Thuna tatkadaba male. Aduna akhoi section si nang sumigida kwa matap amagi lekai koibado to. Akoigi yumda sumi pukchang sanghalakano. Aigi nupana yade sangbira anu hekta haiko hairami. Numituda adum neite na wari sum sanaramaba matong. Akoigi yumgi awang thangbada leiba imung adu sekmok phok laurakhide. Angang masa pikpa ma hek thenga kang kapambadu su kappa makhon tarakhide. Aduga ahal hanubi ma leibadu su ateidi mapan thoksaraktraga su ahal adudi nongmagi manungda amumukte sumangna thorpa makhon tabani. Chesu uma suraga kokok hekta thorei. Adubo makoigi makhon moa taraktabasi numit humni muk sujalakhi. Marag asida makoigi phone amasu adum ayuk ningthin numidang khaktana tawrakpa makhol amasu tarami. Phone adu su adum ringkhingalaga thamba mali paikhatpa mande. Mataw kaya dudai su sum chingnaba mapoglakhi. Yungi mida soina sumna hairami. Kaino awangi imung sibo moa mapawga matatakidre. Lawga laga pulap ada sa khraba hangami. Madude imung manunggi miyoi singna mukhoine. Anakse makoise makhon moaga matatakidre. Kamaina tawribasano khumei. Aigi nupina somuk adu dada. Phone amadi sumkhingba makhon amadi tadro. Karigino moina phone se paikhatribasi. Mukhayada leikiba singduna phone tawrukpa mali hairakhi. Aina muk madumag ay sukhalamini. Adu aibu kauruga mukta yengsirane khangde hairami. Aigi wado tabada babana kauruno. Kaidawigi kautuino karimata tawramoy. Makoy manungda leiramgani. Natay nanaw migi yumthangnabagi karigumba mata tawba yate. Migi warida sane adunani nabanina. Mayamdagi adum sokthana leiribasi. Natay nanaw ani magsap manay hairakhi. Babagi wapam adu tabada aidi karisu khanbide. Aidi noktum nokthoami.
ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯀꯩꯅꯣ ꯕꯕꯥ ꯑꯩꯈꯣꯏꯕꯨ ꯃꯤꯒꯤ ꯏꯃꯨꯡꯗ ꯁꯦꯟꯅꯔꯒ ꯂꯩꯕ꯭ꯔꯣ? ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯣꯏꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯝꯃꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯁꯤ ꯍꯥꯏꯕ꯭ꯔꯣ? ꯁꯨꯝ ꯃꯈꯣꯏꯁꯦ ꯅꯍꯥꯟꯈꯩꯗꯤ ꯂꯩꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗꯨ ꯍꯟꯗꯛꯇꯤ ꯃꯈꯣꯟ ꯃꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯕꯕꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯣ ꯑꯩ ꯈꯔ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯁꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯌꯥꯔꯦꯍꯦ, ꯅꯪꯁꯨ ꯑꯍꯟꯒ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯃꯈꯥ ꯇꯥꯅ ꯕꯕꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯡꯃꯇ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯛꯇ꯭ꯔꯕ ꯏꯃꯨꯡꯅꯤ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯕꯥꯇꯣꯟ ꯇꯧꯔꯐꯥꯎ ꯌꯥꯎꯗꯕ ꯃꯈꯩ ꯄꯩꯁꯥ ꯑꯣꯏꯅ ꯍꯦꯛꯇ ꯊꯥꯗꯔꯝꯕ ꯏꯃꯨꯡꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯃꯣꯠ ꯀꯌꯥ ꯆꯥꯅꯔꯛꯇꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯨ, ꯅꯁꯥ ꯅꯁꯥꯒꯤ ꯊꯕꯛ ꯇꯧ, ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯑꯩꯁꯨ ꯕꯕꯥꯗ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯈꯩ ꯉꯥꯟꯕꯒ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯁꯤꯜ ꯂꯥꯡꯉꯒ ꯆꯦꯡ ꯆꯥꯛ ꯌꯦꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯉꯟꯇꯥꯅ ꯀ꯭ꯂꯕꯇ ꯊꯣꯛꯑꯒ ꯆꯦꯟꯕ ꯆꯣꯡꯕ ꯈꯔ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯦꯡ ꯈꯔꯒ ꯍꯋꯥꯏ ꯊꯨꯝ ꯊꯥꯎ ꯈꯔꯒ ꯊꯣꯡꯒꯥꯟ ꯊꯣꯡꯒꯥꯟꯗ ꯊꯥꯗꯔꯝꯃꯤ꯫ ꯏꯃꯨꯡꯗꯗꯤ ꯀꯅꯥꯃꯠꯇ ꯆꯪꯉꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯆꯦꯡ ꯆꯥꯛ ꯌꯦꯜꯂꯛꯄꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯃꯄꯥꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯑꯩꯅ ꯀꯔꯤ ꯀꯔꯤꯅೋ ꯈꯔ ꯊꯥꯗꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯔꯛꯇꯨꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡꯗꯨꯁꯨ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯀꯧꯔꯝꯃꯤ, ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯆꯦꯡ ꯆꯥꯛ ꯈꯔ ꯊꯅꯝꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨ ꯃꯤ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯈꯣꯏꯅ ꯈꯨꯝꯃꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯁꯔꯨꯛꯇꯨꯗꯤ ꯊꯣꯡꯒꯥꯟ ꯒꯦꯠꯇ ꯊꯅꯝꯃꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯃꯨꯡꯗꯨ ꯆꯤꯡꯅꯃꯟꯈꯤꯗꯨꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯝꯃꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯦ ꯃꯈꯣꯟ ꯃꯋꯥ ꯑꯃꯠꯇ ꯇꯥꯗꯕ꯫ ꯐꯣꯟ ꯑꯃꯁꯨ ꯑꯗꯨꯝ ꯈꯤꯡꯉꯒ ꯂꯩ꯫ ꯄꯥꯏꯈꯠꯄꯁꯨ ꯇꯥꯗꯦ꯫ ꯏꯃꯨꯡ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯃꯨꯛꯇ ꯆꯪꯉꯨꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯗꯤ ꯀꯌꯥ ꯂꯨꯝꯅ ꯂꯧꯔꯝꯗꯦ꯫ ꯃꯅꯨꯡꯗ ꯂꯩꯖꯔꯝꯒꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ, ꯆꯠꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯊꯣꯡꯒꯥꯟꯗꯨ ꯈꯤꯇꯪ ꯍꯦꯛ ꯍꯦꯟꯇꯣꯔꯛꯄꯒ ꯏꯃꯨꯡ ꯑꯗꯨꯗ ꯒꯣꯡꯒꯥꯡ ꯍꯥꯏꯗꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯀꯥꯕ ꯃꯅꯝ ꯑꯃꯁꯨ ꯂꯥꯛꯈꯤ꯫ ꯃꯇꯧꯗꯨꯗ ꯃꯌꯥꯝꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯌꯦꯡꯉꯨꯔꯁꯤ ꯍꯥꯏꯗꯅ ꯒꯦꯠ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯍꯥꯏ ꯅꯣꯝꯕ ꯇꯧꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯔꯐꯥꯎ ꯒꯦꯠ ꯍꯥꯡꯇꯣꯔꯛꯇꯕꯗꯒꯤ ꯃꯌꯥꯝꯁꯨ ꯆꯤꯡꯅꯔꯛꯄꯗꯒꯤ ꯒꯦꯠꯇꯨ ꯆꯣꯡꯈꯠ ꯆꯣꯡꯈꯠ ꯃꯅꯨꯡꯗ ꯃꯌꯥꯝꯁꯦ ꯆꯪꯁꯜꯂꯨꯕꯗ ꯑꯉꯛꯄꯅꯤ, ꯏꯃꯨꯡꯗꯨꯃ ꯄꯨꯝꯕ ꯌꯨꯝ ꯃꯅꯨꯡꯗ ꯁꯤꯔꯒ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯔꯨꯝ ꯍꯤꯇꯔ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯁꯨꯝ ꯊꯥꯔꯒ ꯊꯅꯝꯕꯗꯒꯤ ꯀꯥꯊꯦꯛꯑꯒ ꯀꯥꯅꯝ ꯃꯅꯝ ꯉꯥꯛꯇ ꯀꯥꯗꯨ ꯃꯩ ꯍꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯁꯦ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯈꯣꯏꯁꯤ ꯃꯈꯣꯟ ꯃꯋꯥ ꯇꯥꯔꯛꯇ꯭ꯔꯤꯁꯤ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯉꯁꯤꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯕꯇ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯇꯨꯝꯃꯤꯕ ꯐꯃꯨꯡ ꯑꯗꯨꯗꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯤꯁꯀꯣꯜꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯂꯣꯏꯖꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯁꯤꯕꯗꯨ ꯁꯪꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯂꯤꯁ ꯀꯧꯔꯒ ꯑꯁꯤꯕꯗꯨ ꯆꯦꯛꯁꯤꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯈꯣꯏꯗꯁꯨ ꯄꯥꯎ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯗꯤ ꯀꯣꯔꯣꯅꯥ ꯀꯟꯕ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎꯗꯨꯁꯨ ꯃꯈꯣꯏꯗ ꯇꯝꯕꯗ ꯃꯈꯣꯏꯁꯨ ꯐꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯝꯃꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯁꯨ ꯊꯧꯗꯣꯛꯇꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯗꯤ ꯃꯊꯧ ꯃꯉꯝ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏ ꯍꯜꯂꯛꯑꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯁꯤ ꯍꯥꯏꯗꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯁꯣꯝꯗꯗꯤ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯕꯅꯤna ꯏꯃꯨꯡ ꯑꯗꯨ ꯇꯝꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ ꯊꯦꯡꯅꯒ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯊꯣꯡꯒꯥꯟꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯟꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯆꯠꯂꯝꯕ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯩꯁꯨ ꯀꯣꯛ ꯀꯣꯛ ꯁꯨꯔꯒ ꯆꯠꯄ ꯃꯈꯣꯟꯒ ꯑꯁꯤ ꯑꯩꯅ ꯁꯨꯝ ꯇꯥꯕ ꯐꯪꯉꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯗꯅ ꯃꯧ ꯑꯃ ꯂꯩꯔꯝꯕꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯑꯣꯡꯗ ꯀꯣꯜꯂꯤꯛ ꯀꯣꯡ ꯀꯥꯡ ꯏꯁꯤꯡ ꯊꯥꯗꯣꯛꯄ ꯃꯈꯣꯟ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯩꯅ ꯇꯥꯕ ꯐꯪꯉꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯝꯅꯕ ꯍꯧꯔꯛꯄꯒ ꯑꯩꯈꯣꯏꯗꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕꯒ ꯀꯤꯕꯗ ꯑꯍꯤꯡꯁꯤ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯅꯔꯝꯗꯦ꯫ ꯏꯆꯥꯁꯤꯡꯁꯨ ꯀꯤ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯃꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯇꯝꯅꯔꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯨꯕꯗ ꯀꯔꯤꯗꯨ ꯎꯄꯥꯏ ꯂꯩ, ꯑꯥꯗ ꯂꯩꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎꯗꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯊꯦꯡꯉ ꯐꯥꯎ
ꯂꯩꯀꯥꯏꯒꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯑꯩꯈꯣꯏꯒꯤ ꯊꯛ ꯊꯣꯡꯕ ꯑꯍꯟ ꯈꯔ ꯌꯨ ꯄꯤꯊꯛꯑꯒ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯍꯜꯂꯝꯃꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯨꯝꯒꯤ ꯕꯕꯥ ꯏꯃꯥꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯈꯣꯏꯅ ꯁꯥꯎꯅꯤꯡ ꯁꯥꯎꯖꯔꯁꯅꯨ, ꯇꯝꯅꯕꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯍꯤꯡꯗꯣ ꯑꯗꯨꯝ ꯂꯦꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯡꯗ ꯌꯨ ꯈꯔ ꯊꯛꯑꯒ ꯐꯛ ꯑꯃ ꯊꯥꯔꯒ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯝꯃꯤꯉꯩ ꯃꯄꯥꯟꯗ ꯇꯨꯝꯍꯧꯕ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯃꯄꯥꯟꯗꯒꯤ ꯑꯩꯕꯨ ꯄꯥꯈꯠ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯃꯈꯣꯏꯅ ꯇꯨꯝꯃꯤꯉꯩ ꯑꯍꯜ ꯑꯃ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯈꯤ꯫ ꯃꯈꯣꯏꯁꯨ ꯉꯁꯤꯗꯒꯤ ꯑꯍꯤꯡ ꯂꯦꯛꯄ ꯉꯝꯃꯔꯣꯏ, ꯃꯁꯤꯗꯤ ꯕꯦꯔꯥ ꯑꯃ ꯀꯥꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯀꯤꯕꯗꯒꯤ ꯂꯣꯏꯅ ꯆꯟꯅꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯈꯔ ꯊꯦꯡꯉꯀꯥꯟꯗꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯁꯦꯡ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯀꯞꯈꯠꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯌꯨꯝ ꯊꯪꯅꯕꯒꯤ ꯃꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯉꯥꯏꯔꯕ ꯃꯇꯨꯡ ꯃꯄꯥꯟꯂꯝꯗ ꯂꯩꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯣꯔꯛꯇꯨꯅ ꯁꯤꯕꯗꯨ ꯂꯧꯔꯒ ꯄꯨꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯣꯏꯁꯨ ꯂꯩꯔꯕꯅꯤꯅ ꯇꯝꯅꯔꯝꯕ ꯀꯌꯥꯗꯨ ꯐꯈꯤ꯫ ꯋꯥꯔꯤ ꯑꯣꯏꯅ ꯑꯩꯅ ꯂꯤꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯦꯡꯕꯗꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫